ꯃꯀꯣꯛꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯩꯗꯤ ꯁꯤ ꯆꯤꯡ ꯀꯦꯠꯂꯩꯁꯤꯡꯁꯦ ꯄꯤꯁꯨꯝ ꯖꯨꯍꯥꯔ ꯑꯃꯁꯦ ꯐꯦꯟ ꯇꯥꯔꯛꯑꯕ ꯍꯩꯗꯤ ꯑꯗꯨꯝꯕ ꯍꯥꯎ ꯍꯥ ꯆꯥꯛ ꯆꯥꯔꯤꯌꯦ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯂꯥꯛꯑꯣ ꯒꯥꯏꯁ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅꯤ ꯂꯥꯛꯑꯦꯕꯀꯣ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯃꯣꯏ ꯑꯣꯏꯕꯒꯤ ꯁꯤꯡꯖꯨ ꯆꯥꯅꯁꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯁꯤꯡꯖꯨ ꯆꯥꯕꯩ ꯂꯥꯛꯑꯦ ꯈꯨꯟꯖꯦ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯉꯥꯍꯩ ꯊꯣꯡꯕꯅꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯆꯥꯔꯣ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯃꯌꯥꯝꯁꯤ ꯂꯩꯔꯦ ꯃꯀꯣꯛ ꯐꯖꯕ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯗ ꯂꯩꯀꯣ ꯑꯗꯣ ꯃꯀꯣꯛꯁꯦ ꯉꯁꯥꯏ ꯉꯥꯍꯩꯗꯣ ꯀꯦꯖꯤ 3.5 ꯇꯥꯏꯌꯦꯕꯀꯣ ꯁꯥꯡꯁꯨ ꯁꯥꯡꯉꯦ ꯑꯗꯨꯒ ꯃꯀꯣꯛ ꯁꯥꯡꯅ ꯄꯤꯛꯄ ꯍꯥꯏꯁꯦ ꯑꯗꯨ ꯃꯀꯣꯛꯇꯣ ꯍꯥꯞꯀꯦ ꯇꯧꯕꯗꯣ ꯄꯤꯛꯃꯜꯂꯦꯅ ꯁꯥꯏꯗ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯑꯆꯧꯕ ꯑꯃ ꯀꯛꯊꯠꯍꯜꯂꯒ ꯍꯥꯞꯄꯛꯑꯦ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯉꯥ ꯄꯤꯁꯁꯦ ꯐꯖꯕꯅꯦꯕ ꯁꯤꯁꯦ ꯁꯤ ꯑꯃꯨꯛ ꯁꯥꯡꯉꯦꯕ ꯄꯤꯁꯁꯦ ꯃꯔꯤ ꯂꯦꯛꯄꯅꯦꯕ ꯃꯔꯤ ꯍꯥꯞꯄ ꯇꯣꯏꯉꯣ ꯑꯗꯣ ꯃꯍꯤꯁꯤ ꯂꯩꯔꯦ ꯀꯣꯠꯁꯤ ꯊꯝꯖꯩ ꯑꯁ ꯒ꯭ꯔꯦꯚꯤ ꯌꯥꯝꯃꯦ ꯅꯣꯡꯁꯨ ꯂꯩ ꯅꯣꯡꯗꯗꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯇꯣꯏꯅ ꯈꯔ ꯁꯪꯗꯦꯕ ꯁꯤ ꯁꯟꯗꯦ ꯅꯨꯃꯤꯠꯁꯦ ꯊꯥꯒꯠꯂꯛꯏꯅꯦ ꯑꯩꯈꯣꯏꯁꯦ ꯁ꯭ꯀꯨꯜꯁꯨ ꯆꯠꯂꯦ ꯁ꯭ꯀꯨꯜꯁꯨ ꯀꯥꯕ ꯂꯦꯞꯄꯗꯣ ꯐꯥꯏꯟ ꯂꯧꯈ꯭ꯔꯕꯗꯤ ꯀꯩꯅꯣ ꯁꯨꯗꯗꯤ ꯑꯦꯛꯖꯥꯝ ꯊꯥ ꯌꯥꯗꯦꯅꯀꯣ ꯑꯗꯨꯗꯩꯗꯤ ꯁꯥꯡꯕ ꯈꯣꯠꯄ ꯆꯠꯄꯅꯤꯅ ꯁꯪꯗꯔꯦ ꯑꯗꯨꯅ ꯁꯟꯗꯦꯗꯣ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯆꯥꯊꯔꯁꯤ ꯆꯥꯛꯁꯨ ꯑꯗꯨ ꯂꯥꯝꯃꯦ ꯃꯌꯥꯝ ꯍꯧꯖꯤꯜꯂꯁꯦ ꯑꯩꯗꯤ ꯁꯤꯗꯤ ꯆꯥꯔꯣꯏ ꯇꯜꯂꯦ ꯑꯩꯗꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯍꯥꯟꯕ ꯌꯦꯡꯗꯣꯏꯅꯤꯁꯤꯗꯅ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯃꯣ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯜꯂꯁꯦ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯗꯣ ꯀꯨꯏꯔꯦꯕ ꯍꯣꯏ ꯃꯀꯣꯛ ꯄꯥꯟ ꯑꯝꯇꯪ ꯇꯣꯡꯒꯁꯦ ꯋꯥꯈꯠ ꯐꯟꯗꯣꯏꯁꯦ ꯀꯦ ꯑꯥꯏ ꯗꯣꯟ ꯅꯣ ꯃꯀꯣꯛꯁꯤꯀꯣ ꯅꯥꯎ ꯃꯀꯣꯛ ꯆꯥꯎꯋꯦ ꯃꯀꯣꯛꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯩꯗꯤ ꯁꯤ ꯆꯤꯡ ꯀꯦꯠꯂꯩꯁꯤꯡꯁꯦ ꯁꯤꯒꯤꯁꯦ ꯍꯥꯏꯁꯦ ꯃꯍꯤ ꯂꯧꯒꯦ ꯂꯧ ꯃꯍꯥꯎ ꯃꯀꯣꯛ ꯂꯣꯏ ꯆꯪꯉꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗꯤ ꯃꯀꯣꯛꯀꯤ ꯃꯩꯃ ꯉꯥꯅꯨ ꯊꯣꯡꯉꯔ ꯌꯦꯟ ꯊꯣꯡꯉꯔ ꯃꯀꯣꯛ ꯑꯗꯨꯝ ꯍꯥꯞꯍꯟꯕꯤꯅꯦ ꯌꯦꯟ ꯃꯀꯣꯛ ꯆꯥꯎꯋꯤ ꯋꯥ ꯃꯍꯥꯎꯗꯤ ꯄꯤꯁꯨꯝ Ngâm thật giảm hết không? Làm phết cũng là tổ sao vậy? Nó hào hết mình. Hình thao không mà. Hình thấy kìa. Cái con nhưng hay palm đâu vậy vậy? Nhưng hay jump palm nè. Còn đâu nhỉ? Mỗi rau tụi mình hào rồi. Cái gì này? Nắp
Uff. 시必须用一些。ꯆꯥꯛꯁꯤꯗꯤ ꯈꯔ ꯍꯦꯟꯃꯜꯂꯦꯕ ꯍꯣꯏ ꯇꯨ ꯁꯤꯃꯔꯣꯏꯁꯦ ꯍꯧ ꯆꯥꯎꯁꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯉꯥꯍꯩ ꯊꯣꯡꯕꯁꯦ ꯊꯥꯎ ꯄꯥꯊꯣꯛꯑꯦꯕ ꯑꯗꯨꯅ ꯊꯥꯎ ꯌꯥꯝ ꯊꯥꯛꯇ꯭ꯔꯁꯨ ꯊꯣꯡ ꯌꯥꯝ ꯍꯤꯡꯊꯥꯛꯁꯨ ꯌꯥꯝ ꯅꯝꯃꯤꯁꯤꯁꯨ ꯆꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔ I hate him mấy thôi rồi một cuộc chuyện học được cái mày cụ gì cái hai gì get fish kita là thôi 왜 미나 많이 만데 봐 먹고 싶은 거로 나더라 보고 싶은 게요 mai một băng tới ngày đó rồi nó sẽ phiền ta ra vậy hay thì đúng rồi ꯃꯣꯏ ꯊꯣꯡꯕ ꯍꯩꯔꯕꯅꯤꯅ ꯀꯩꯅꯣ ꯇꯧꯕ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯎ ꯍꯥ ꯆꯥꯛ ꯆꯥꯔꯤꯌꯦ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯂꯥꯛꯑꯣ ꯒꯥꯏꯁ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅꯤ ꯂꯥꯛꯑꯦꯕꯀꯣ ꯃꯣꯏ ꯑꯩꯁꯦ
ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯃꯣꯏ ꯑꯣꯏꯕꯒꯤ ꯁꯤꯡꯖꯨ ꯆꯥꯅꯁꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯁꯤꯡꯖꯨ ꯆꯥꯕ ꯇꯥꯏ ꯆꯥꯁꯤꯀꯣ ꯉꯝꯗꯦꯕ ꯁꯤꯁꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯆꯥꯗꯦ ꯃꯌꯥꯝ ꯁꯨꯌꯦꯡꯗꯦꯕ ꯈꯤꯇꯪ ꯆꯥꯕ ꯑꯗꯨꯝ ꯊꯨꯅ ꯂꯣꯏꯁꯟꯒꯦ ꯈꯣꯠꯈꯤꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯅꯪ ꯁꯦꯡꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥꯏꯁꯦ ꯁꯣꯝꯒꯤ ꯆꯥꯡꯁꯦ 200 ꯒ꯭ꯔꯥꯝ ꯈꯛꯇꯪ ꯆꯥꯏꯁꯦ ꯍꯧꯖꯤꯛꯁꯦ ꯁꯨꯃꯨ ꯌꯥꯝ ꯀꯌꯥꯝ ꯑꯣꯏꯔꯝꯅꯤ ꯀꯦꯖꯤ ꯑꯃ ꯐꯥꯡꯕꯅ ꯌꯥ ꯉꯝꯗꯦ ꯑꯗꯨꯃꯥꯏꯅ ꯆꯦꯂꯦꯟꯖ ꯇꯧꯈ꯭ꯔꯦ ꯃꯊꯪꯗꯤ ꯄꯩꯁꯥ ꯌꯥꯎꯗꯕꯤꯗ ꯃꯇꯨꯝ ꯐꯖꯕ ꯑꯃ ꯐꯪꯒꯦ ꯑꯅꯤ ꯑꯣꯟ ꯃꯇꯨꯝ ꯑꯣꯁꯤꯅ ꯃꯟ ꯃꯊꯥꯁꯤꯗꯤ ꯁꯤ ꯇꯥꯡꯈꯠꯇꯧꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯆꯥꯛꯁꯦ ꯈꯔ ꯂꯦꯝꯃꯦ ꯃꯇꯨꯡ ꯈꯔ ꯑꯃꯒ ꯁꯤꯕꯨꯗꯤ ꯑꯗꯨꯝ ꯆꯥꯁꯟꯈ꯭ꯔꯅꯤ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯠꯂꯦꯝꯕ ꯁꯥꯒꯠꯂꯛꯄꯩ ꯆꯥꯛꯅꯤꯡꯕ ꯍꯧꯖꯤꯛꯁꯦ ꯆꯥꯛꯅꯕꯕꯨ ꯀꯩ ꯍꯥꯏꯅꯤ ꯐꯦꯟꯁꯨ ꯊꯥꯔ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯃꯈꯣꯟ ꯇꯥꯒꯅꯤꯅ ꯆꯥꯗꯦ ꯄꯦꯟꯊꯥꯕꯗꯣ ꯃꯈꯣꯟ ꯊꯣꯛꯏꯁꯦ ꯇꯥꯏꯕ ꯃꯈꯣꯟꯗ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯍꯦꯟꯖꯥꯡ ꯂꯩꯔꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯑꯗꯣ ꯃꯊꯪ ꯆꯦꯂꯦꯟꯖ ꯇꯧꯁꯦ ꯑꯗꯣ ꯌꯦꯟ ꯃꯄꯨꯝ ꯇꯧꯔ ꯍꯥꯏꯕꯅꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ